ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯤꯡꯖꯦꯜ ꯐꯃꯨꯡꯗ ꯂꯩꯔꯤ ꯃꯃꯥ ꯕꯤꯅꯥꯒꯤ ꯏꯁꯧꯗꯨꯗ ꯃꯀꯣꯛꯇꯣ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯣꯠꯂꯒ ꯈꯪꯖꯩ ꯉꯥꯡꯗꯅ ꯕꯤꯅꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯃꯁꯤꯃꯁꯨꯅꯦ ꯃꯇꯣꯝꯇ ꯌꯥꯎꯋꯦꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯁꯤꯗ ꯇꯣꯅꯥꯜꯂꯦ ꯂꯣꯏꯅ ꯁꯣꯏꯔꯕꯅꯤ ꯇꯧꯔꯤꯁꯦ ꯍꯩ ꯑꯕꯦꯝ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯄꯨꯡꯁꯦ ꯌꯧꯔꯦꯅꯦ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯕ꯭ꯔꯣ ꯂꯤꯡꯖꯦꯜ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯐꯩꯖꯨꯞꯇꯣ ꯍꯥꯏꯗꯣꯛꯆꯩ ꯑꯗꯨꯒ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯑꯁ ꯏꯃꯥꯒꯤ ꯑꯀꯥꯏꯔꯣꯜꯁꯤꯗꯤ ꯄꯦꯜꯂꯕꯅꯦ ꯄꯨꯝꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦꯕ ꯍꯥꯏ ꯌꯥꯔꯦ ꯅꯄꯥꯅ ꯂꯥꯎ ꯍꯥꯏꯍꯧꯕꯅꯤ ꯆꯠꯂꯣ ꯀꯔꯤꯅꯣ ꯍꯪꯉꯨꯆꯣ ꯏꯃꯥꯗꯣ ꯃꯍꯪ ꯌꯥꯕꯗꯣ ꯅꯆꯤꯟꯗꯣ ꯈꯨꯝꯗꯅ ꯂꯩꯔꯅꯨꯅꯦ ꯃꯤ ꯊꯕꯛ ꯆꯠꯇꯣꯏ ꯂꯣꯏꯁꯤꯜꯍꯧꯔꯕꯅꯤ ꯆꯠꯂꯣ ꯑꯁ ꯇꯜꯂꯦ ꯏꯁꯧ ꯉꯥꯏꯔꯤꯔ ꯑꯃꯨꯛ ꯂꯤꯡꯖꯦꯜ ꯃꯁꯥꯗꯨ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟ ꯃꯆꯥꯗꯨꯁꯨ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯇꯨꯝꯃꯤꯁꯦ ꯈꯪꯉꯤꯕꯅꯤ ꯑꯌꯨꯛꯁꯤꯗ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯆꯒꯦ ꯍꯥꯏꯕꯁꯤ ꯌꯥꯗꯦꯕ ꯑꯩꯗ ꯅꯥꯔꯒ ꯐꯗꯧꯕꯅꯤ ꯀꯔꯤꯅꯣ ꯑꯃꯨꯛ ꯌꯥꯔꯛꯇ ꯉꯪꯉꯒ ꯉꯥꯡꯉꯤꯗꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄꯁꯦ ꯌꯥꯗꯦ ꯈꯪꯉꯤꯕꯅꯤ ꯑꯗꯨꯝ ꯍꯧꯗꯣꯔꯛꯀꯅꯤꯕ ꯍꯩꯃꯥ ꯌꯥꯗꯦꯗꯅ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯕ ꯐꯥꯎꯕ ꯑꯗꯨꯝ ꯊꯦꯡꯅ ꯍꯧꯒꯠꯄ ꯌꯥꯗꯧꯔꯤꯕꯣ ꯌꯥꯕ ꯌꯥꯗꯕ ꯍꯧꯒꯠꯇꯣꯏꯅꯦ ꯑꯩꯗꯤ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯅꯕ ꯍꯥ ꯌꯥꯍꯧ ꯊꯦꯡꯉꯒ ꯍꯦꯛꯇ ꯍꯜꯂꯛꯅꯕ꯭ꯔꯣ ꯀꯟꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯃꯥꯁꯇꯔ ꯇꯧꯔꯕꯅꯤꯅꯦ ꯅꯪꯁꯦ ꯅꯆꯤꯟꯗꯣ ꯈꯔ ꯍꯜꯂꯨ ꯀꯩꯗꯧꯔꯒꯦ ꯑꯣ ꯆꯤꯟꯒ ꯃꯥꯁꯇꯔ ꯇꯧꯕꯒ ꯃꯔꯤ ꯑꯃꯨꯛ ꯂꯩꯅꯍꯟꯕꯤꯔꯦ ꯇꯧꯔꯤꯁꯦ ꯑꯣ ꯄꯨꯟꯁꯤ ꯍꯥꯏꯗꯣ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯖꯥꯠ ꯌꯥꯝ ꯇꯥꯔꯛꯈꯤꯗꯧꯔꯤꯗ ꯑꯩꯗꯤ ꯉꯥꯡꯗꯅ ꯀꯨꯝꯈ꯭ꯔꯦ ꯂꯤꯡꯖꯦꯜꯗꯣ ꯕꯤꯅꯥꯁꯨ ꯊꯣꯡꯅꯥꯎꯒꯤ ꯀꯔꯇꯦꯟꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣ ꯈꯪꯗꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯕꯦꯠ ꯇꯧꯕꯅꯦ ꯑꯅꯝꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯈꯪꯗ꯭ꯔꯦꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯑꯩ ꯁꯤꯕ ꯉꯝꯃꯣꯏꯗꯧꯔꯤ ꯂꯤꯡꯖꯦꯜ ꯃꯈꯥ ꯌꯧꯔꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯚꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯎꯕꯒ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯧꯒꯠꯄ ꯌꯥꯗꯕ꯭ꯔꯣ ꯉꯝꯗꯦ ꯍꯥꯏꯕ ꯕꯕꯥ ꯀꯣꯛꯁꯦ ꯑꯗꯨꯝ ꯆꯤꯛꯑꯗꯧꯕꯅꯦ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯃ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯇꯞꯅ ꯇꯦꯛ ꯉꯟꯈꯠꯂꯒ ꯌꯦꯡꯒꯗꯕꯅꯤꯀꯣ ꯌꯦꯡꯉꯕꯅꯦ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯤꯅꯦ ꯉꯝꯗ꯭ꯔꯦ ꯇꯨꯝꯕꯗꯣ ꯈꯔ ꯉꯟꯅ ꯇꯨꯝꯃꯒ ꯌꯦꯡꯉꯣ ꯑꯣꯏꯗ꯭ꯔꯦ ꯃꯗꯨꯃꯁꯨ ꯕꯕꯥ ꯌꯦꯡꯉꯕꯅꯦ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯅꯦ ꯉꯝꯗꯦ ꯍꯥꯏꯕ ꯍꯣꯏꯅꯦ ꯅꯪꯅ ꯇꯨꯝꯗ꯭ꯔꯤꯗꯨꯕꯨꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯩꯅꯦ ꯕꯕꯥꯁꯨ ꯈꯪꯉꯤꯅꯦ ꯑꯗꯣ ꯑꯕꯦꯝ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯗꯅꯤ ꯐꯔꯦ ꯍꯌꯦꯡꯋꯥꯏ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯀꯥꯟꯗꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯁ ꯄꯦꯜꯂꯕꯅꯤꯗ ꯑꯩ ꯑꯁꯤꯒꯤꯗꯃꯛꯇ ꯋꯥ ꯑꯃ ꯑꯣꯏꯅ ꯃꯊꯥꯒ ꯁꯥꯏꯌꯦ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯍꯩꯃꯥ ꯍꯩꯅꯕꯤ ꯍꯥꯏꯕꯁꯦ ꯄꯥꯛꯍꯦꯛ ꯈꯣꯡꯗꯣꯛꯄ ꯌꯥꯗꯕꯅꯤꯅꯦ ꯇꯞꯅ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯑꯁ ꯕꯕꯥ ꯈꯪꯉꯦ ꯍꯥꯏꯕ ꯑꯩꯁꯨ ꯊꯕꯛꯇꯣ ꯂꯩꯇ꯭ꯔꯤꯕꯒꯤ ꯑꯗꯨꯛ ꯇꯨꯝꯕꯅꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯉꯟꯅ ꯍꯧꯒꯠꯄꯗꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯦꯕ ꯑꯗꯨ ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯗꯤ ꯀꯣꯟꯅ ꯊꯕꯛ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯖꯅꯤ ꯌꯥꯝ ꯉꯥꯡꯉꯤ ꯅꯣꯏꯁꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯤꯟꯗꯨꯗ ꯚꯤꯗꯨꯗꯨ ꯍꯥꯏꯐꯦꯠ ꯂꯨꯞꯊꯔꯞ ꯇꯧꯅ ꯑꯅꯣꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯆꯤꯟꯗꯤ ꯅꯃꯥ ꯂꯧꯔꯦꯍꯦ ꯑꯣ ꯍꯥꯏꯅꯔꯣ ꯅꯣꯏ ꯊꯣꯛꯄ ꯅꯣꯏꯒꯤ ꯐꯠꯇꯕꯈꯩꯗꯣ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯃꯛꯄꯅꯦ ꯑꯩꯁꯦ ꯚꯤꯗꯨꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯅꯤꯡꯉꯨꯔ ꯃꯥꯜꯂꯦ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯂꯤꯡꯖꯦꯜ ꯃꯄꯥꯗ ꯐꯂꯞ ꯌꯦꯡꯂꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯕꯕꯥꯅ ꯀꯧꯋꯦ ꯍꯥꯏꯕꯨ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪ ꯍꯣꯔꯦꯜꯗꯣ MUꯗꯒꯤ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯀꯅꯤ ꯀ꯭ꯂꯥꯁ 3:30ꯗ ꯂꯣꯏꯗꯣꯏꯅꯦ 4:30 ꯑꯗꯨꯋꯥꯏꯗꯗꯤ ꯌꯧꯔꯛꯄ ꯌꯥꯏ ꯍꯣꯔꯦꯜ ꯅꯪ ꯍꯜꯂꯛꯑꯒꯅꯦ ꯅꯅꯦꯒꯤꯗ ꯑꯃꯨꯛꯇ ꯆꯠꯂꯨꯆꯣ ꯀꯩꯗꯧꯕꯅꯣ ꯕꯕꯥ ꯁꯦꯜ ꯑꯝꯇ ꯊꯤꯜꯂꯨꯆꯣ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯦꯀꯥꯎꯟꯗ ꯍꯥꯞꯈꯤꯕ ꯌꯥꯕꯗꯨꯕꯨ ꯑꯃꯨꯛ ꯆꯠꯇꯣꯏꯕ ꯑꯦꯀꯥꯎꯟꯗꯣ ꯌꯥꯗꯕꯒꯤꯅꯤꯅꯦ ATM ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯕꯦꯡꯛꯇ ꯆꯠꯂꯒ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯗꯨ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯕꯒꯤꯅꯤ ꯑꯩ ꯆꯠꯄꯤꯔꯨꯒꯦ ꯇꯧꯔꯝꯕꯅꯤ ꯊꯕꯛꯁꯤ ꯌꯥꯔꯣꯏꯗꯧꯔꯦ ꯅꯪ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯣꯀꯣ ꯀꯩꯗꯧꯕꯒꯤ ꯁꯦꯜꯅꯣ ꯕꯕꯥ ꯊꯕꯛꯀꯤꯅꯤ ꯀꯣꯊꯔꯅꯨ ꯑꯩꯅ ꯍꯥꯏꯁꯤꯗ ꯇꯧ $3,000 ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ ꯅꯅꯦꯗ ꯏꯔꯦꯟꯖꯅ ꯁꯤꯟꯅꯔꯝꯃꯨ ꯚꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯤꯡꯖꯦꯜꯁꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯦ ꯅꯄꯥꯗꯤ ꯊꯣꯛꯈ꯭ꯔꯕ ꯍꯣꯏ ꯏꯃꯥ ꯍꯣꯔꯦꯜ ꯅꯤꯅꯦ ꯍꯣꯏꯗ ꯁꯦꯜ ꯊꯤꯜꯂꯨꯆꯣꯌꯦ ꯏꯃꯥ ꯀꯩꯒꯤꯅꯣ ꯁꯦꯜꯗꯣ ꯅꯤꯅꯦ ꯍꯣꯏꯗꯣ ꯀꯩꯗ ꯁꯤꯖꯤꯟꯅꯅꯕꯅꯦ ꯍꯥꯏꯒꯦ ꯍꯟꯗꯛ ꯏꯪꯈꯣꯜ ꯂꯧꯋꯦ ꯍꯥꯏꯕꯅꯦ ꯃꯣꯏ ꯃꯈꯥ ꯊꯪꯕꯩꯗ ꯑꯗꯨꯒꯤ ꯄꯩꯁꯥ ꯈꯔ ꯋꯥꯠꯄꯒꯤ ꯅꯄꯥꯗ ꯍꯪꯉꯛꯄꯅꯤ ꯉꯔꯥꯡꯗꯣ ꯂꯤꯡꯖꯦꯜ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯃꯨꯡꯗꯨ ꯂꯣꯏꯁꯤꯟꯖꯩ ꯂꯣꯏꯔꯗꯨꯅ ꯉꯔꯥꯡ ꯇꯦꯕꯜꯗ ꯊꯅꯝꯕ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ ꯃꯦꯁꯦꯖ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯍꯦꯟꯊꯣꯏꯕꯒꯤꯅꯤ ꯀꯦꯊꯣꯏ ꯃꯦꯁꯦꯖꯁꯦ ꯎꯔꯒꯗꯤ ꯒꯦꯠ ꯐꯥꯎꯕꯗ ꯊꯣꯔꯛꯑꯣ ꯑꯩ ꯉꯥꯏꯔꯤꯀꯣ
ขังเปรตขังนี้ลิงเจลมามิดมันอาจับยุงงี้นักเกลดมาเลยบดูดามาซาดูอมุกขจิกพัดใจอยู่จะตัวนัตราเท่งแค่นี้ลอชันก็ได้ฟักไข่โดชัดๆตัวรออีมาจากท้องระเกก็บินากุมครีลิงเจลมาเฮกุมขีบกะท้องน้องไม่อาจปรับเจนสิเล็กตัวน่ะสรุปเกี่ยดมดามิเกียงทำละอีเห็นถ้อยบดีอูเดฟอนดูตกชิลีอาหารบริงจัดปดาอดุมไปขันละอีแกถ้อยใครโน้ไม่เสียตัวบ่ฮกละบ่เก็ตฟ้าดังโทรเกระได้เห็นถ้อยนั่งห้อยไปไล่หรอพาเกี่ยมุกตัวควายดีหรอนั่งกิจานาบักคาร์เลยหรอกปะเนี่ยซีมตลกชิลุละใครเลยโนน้อยคลับกี่มันอักตะเลยทำสิละแกไอ้งามมวยจ่อบรัสก็ตัวเตรียมตะหอยเนี่ยไอ้ฟัดทำสิละแกเกตท่านามาเกดงอดูก็นั่งลกชิลาวดีใหญ่เดนะได้เห็นถ้อยอายุชิดาพระยามตาวิบ่ใครต้องละอิโนไอ้หิงกำแต่ตุ้มดระบ่ตุ้มไปยาเดลิงเจลว่าขัลไงหักขัลลีจุมีงารังดิมาสูวารูไปเห็นมันคิบันะอามุกตะเต้าคิดริบะอุดคิดริบะมาองคาราอุดเครเห็นถ้อยบันน้ำมาคาตาเรอีไอ้ทว่าหูเรก็เกตท่านามาเกนั่งอดุมลกชิลาวรกเกถ้อยบ้าจะตัวยี่เต้าคิบันนี่อามุกเท่งนันนี่ให้บ่จัดเครพาริท่านามอดอมาตรงเดดีสมัยในเต้ากันนุก็จะได้เฮ้ยนางสูไอ้ยังไงงารังกี่ตัวใหม่ในเต้ากันนุก็ไอ้เลยฟังครั้งเดียวทำไมก็ตัวเดียวฟอนทำเครเห็นถ้อยบัสนุเกตแต่อาจารย์ทักษิณดูท่านำแล้วก็ฟัดให้ดูเครลิงเจลสมัครข้าตะกุมทารักตัวน่าจานะบัดลอกเซลลูระก็มากิกาตะกาขลักอีฟอนดูลอกทกตัวน่าเด็กสมัสัตไทยยังไม่เอาบักให้หรอกุยเดรีプライฟัดให้ละอีไอพิกับลาเกก็เอมิวโดไอทินบิระเกมอนานะเราเวลากันนี่ฮอร์เรลคลาสลอยบักเยดูดดียังจะทำบักเลยฮอร์เรลเท่งนันอิงตระบายกะเปล่าบันนี่ได้ฮอร์เรลนี่ห้อยเดจัดตัวนี่ให้บ่ไอโดอดไม่อยากเสียงหายไปยาดับหรอพาเดฮอร์เรลไงเรามาเกยคลาสลัมได้ให้เรามุกก็เด็กตัวมาข้าฮัลโหลดรีฟอนดูนักเกลด์ทำเครอดูก็อาจจะปวดเข่าตัวดามุนในยังอดูนั่นเลยกะรีขัลลูระบนกขังดีฟุกเขากัดลีอดูก็มาคุดตัวนักเข่าตัวดาฟัดกะลัมมากะมาข้าดกุมทักเครวางมโอเม็กซ์ก็ลอยในดีพาร์ตเมนต์ตำนการีตัวเท่าเจลอีมาฟังจานะปากตอรมละกะอันนี้ดูละอีนางกีเปเปอร์ดูก็ไม่ต้องเครดาวजर्नल धामना बड़े दिले रवने सरना सु रिव्यू पिबी रहे यार नि हाइरे फारे ने दो दे नंगी दुदी कमाई तौरिगे पेपर रिव्यू तौरिए वाक हौद्रिदा डाटा कलेक्शन तौखिदौबगा याम वाले येंगोय तौ फजना फिल चटपदुदी आइसु यावबिगे नते जिंगागा पुतौरिबने क्वेश्चनर सु सेमागा लेरबने होरेल पिरागे मदु नंग खरा तौबिदे याद्रे हे नुंगसिबना गावरेदा कइनो नंगाई नुंगसिदना कना नुंगसिगे हाइनो वारी है सोमदा लिंगजेल गा मोनागा सु वारी साना साना ना लाई नते लिंगजेल दाइन थोय बदुबु ngaujalo haibane khangroina nanga loinari natro adu shoi khangde as mona yamanga kano ai ko yang ngawe mona aine magana khalise kaino su kang khangde haiba magi wakal se ai khangda brai su khange aduga amuk su tasengna khangabra hairaba su khangde miru oiriba as khangde da ai yam close oiba dongna su tawe mase adu makna oibra haiba su nate magi wari me ama masuli doine wari do manung hanjin ge torok padana so amuk lon khini khangde da pi ai no noi wari se ai yengo hai si da leire phasana loina wo apam pam da do hainau hangno lochilaga phaboi roi ko खोबाक ना मखक तंग खुबने आइना मंगोन द पुक्चल तिंग थोनी अरोट पाइ बसे थमखिदबनी मोना अदुगा मानदी मागी अरोन बम याम म थमे होय बा दो बोबा इरेन जना हाइनो हाइबा ए जे वारी सनरमगा मोनाना इखंग खंग होदना कौख्रिबदु कनानो हाइदुना येंगी लिंगजेल सु सालिनी नि लिंगजेल ददी मामी नौनी मोनागा खंगनबा ओइरमनी खंदुना मा कैसुम हाइरुद्रे आई कइनो नक्सिदा तौरबो
ꯆꯦꯗꯤ ꯁꯤꯗ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯑꯣꯏꯅ ꯂꯩꯕꯅꯦ ꯑꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯈꯪꯗꯕ ꯃꯌꯥꯝ ꯍꯪꯕ ꯌꯥꯔꯅꯤ ꯆꯦꯗ ꯇꯥꯟꯅꯁꯦ ꯑꯈꯪꯕ ꯑꯍꯩꯕ ꯑꯣꯏꯔꯝꯂꯕꯗꯤ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯇꯥꯟ ꯆꯞ ꯆꯥꯅ ꯋꯥꯉꯝꯒ ꯑꯣꯃꯦꯛꯁꯀꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯊꯨꯡꯂꯔꯦ ꯑꯣꯃꯦꯛꯁꯅ ꯁꯥꯂꯤꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯜꯂꯤꯗ ꯉꯁꯤꯗꯤ ꯍꯣꯏ ꯆꯥꯛ ꯉꯜꯂꯦ ꯑꯗꯨꯏꯅꯦ ꯐꯩ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯉꯜꯂꯣ ꯌꯥꯏꯗꯅ ꯑꯩꯈꯣꯏꯅꯗ ꯉꯟꯕꯁꯦ ꯀꯩꯅꯣꯝꯗꯨꯝ ꯈꯜꯂꯕꯅꯦ ꯅꯠꯇ꯭ꯔꯅꯦ ꯏꯇꯥꯎ ꯋꯥꯉꯝꯗ ꯑꯣꯟꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯗꯨ ꯌꯥꯝ ꯍꯩꯅꯤꯡꯗꯕ ꯃꯑꯣꯡꯗ ꯄꯤꯁꯨꯝꯒꯁꯨ ꯍꯥꯏꯐꯦꯠ ꯁꯨꯛꯇꯣꯛꯂꯞ ꯇꯧꯅ ꯅꯥꯀꯜꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯣꯃꯦꯛꯁ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯇꯁꯦꯡꯅ ꯃꯥ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯉꯦ ꯋꯥ ꯑꯣꯟꯊꯣꯔꯛꯏ ꯑꯣꯃꯦꯛꯁꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯑꯕ ꯀꯥꯡꯁꯣꯏ ꯆꯥꯔꯛꯑꯦ ꯅꯣꯏꯗꯤ ꯃꯥꯟꯅꯔꯦꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯃꯤꯇꯤꯡꯗ ꯊꯦꯡꯅꯔꯁꯦ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯀꯔꯤꯅꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯋꯥꯉꯝꯁꯦ ꯃꯦꯝ ꯕꯤꯃꯣꯂꯥꯅ ꯅꯪꯉꯣꯟꯗ ꯄꯤꯕꯤꯌꯣꯅ ꯄꯤꯔꯛꯄꯅꯦ ꯐꯣꯟ ꯆꯠꯇꯦ ꯍꯥꯏꯌꯦ ꯅꯪꯒꯤꯗꯣ ꯅꯝꯕꯔ ꯁꯤꯜꯂꯕ꯭ꯔꯣ ꯑꯩꯅ ꯇꯧꯕꯗꯁꯨ ꯆꯠꯇꯦ ꯋꯥꯉꯝ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯄꯦꯄꯔꯗꯨ ꯂꯧꯅ ꯈꯨꯝꯃꯛꯏ ꯑꯧ ꯐꯣꯟ ꯇꯥꯍꯧꯔꯦ ꯑꯃ ꯄꯥꯏꯔꯣ ꯍꯥꯏꯔꯤꯖꯥꯠꯅꯦ ꯑꯗꯨꯗꯤ ꯈꯔ ꯂꯩꯔꯒ ꯇꯧꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯀꯣ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯦ ꯃꯣꯅꯥ ꯆꯠꯂꯦꯀꯣ ꯑꯧ ꯆꯦ ꯁꯥꯂꯤꯅꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯋꯥꯉꯝ ꯑꯣꯃꯦꯛꯁꯇ ꯅꯣꯠꯕꯨꯛꯇꯨꯅ ꯄꯣꯞ ꯊꯥꯔꯛꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯀꯣꯟꯊꯅꯤꯡꯈ꯭ꯔꯕ ꯍꯥ ꯀꯩꯅꯣ ꯆꯤꯟꯁꯤꯀꯣ ꯃꯣꯅꯥꯒ ꯂꯤꯡꯖꯦꯜꯒꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯣꯃꯦꯛꯁ ꯃꯌꯥ ꯍꯤꯒꯠꯁꯟꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯂꯤꯡꯖꯦꯜ ꯎꯕꯗ ꯃꯥꯡꯈꯤ ꯃꯥꯅꯤ ꯋꯥꯉꯝꯅ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅꯤ ꯉꯥꯏꯍꯥꯛꯇꯨꯗ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯜꯂꯛꯏ ꯃꯃꯤꯡ ꯄꯟꯕ ꯌꯥꯗꯕ ꯅꯨꯄꯤ ꯑꯃꯒ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯂꯤꯂꯥ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯣꯃꯦꯛꯁ ꯃꯌꯥꯗꯨ ꯍꯤꯒꯠꯁꯟꯅꯔꯗꯨꯅ ꯐꯥꯔꯁ ꯁꯦꯝꯅꯤꯀꯣ ꯍꯣꯏ ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯗꯧꯅꯦ ꯁꯛ ꯈꯪꯅꯁꯤꯀꯣ ꯑꯩꯒꯤ ꯃꯤꯡ ꯑꯣꯃꯦꯛꯁ ꯃꯥꯅ ꯋꯥꯉꯝ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯑꯩꯅ ꯃꯣꯅꯥ ꯃꯥꯒꯤꯅ ꯂꯤꯡꯖꯦꯜ ꯑꯣꯀꯦ ꯑꯗꯣ ꯅꯈꯣꯏꯅ ꯈꯪꯅꯤꯡꯕ ꯇꯥꯟꯅꯅꯤꯡꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯃꯇꯦꯡ ꯄꯥꯡꯊꯔꯗꯣꯏꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯑꯆꯝꯕ ꯅꯠꯇꯦ ꯃꯥꯒ ꯇꯥꯟꯅꯈ꯭ꯔꯗꯤ ꯅꯣꯏ ꯃꯥꯏ ꯄꯥꯛꯇꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ ꯍꯥꯏꯁꯤꯅꯤ ꯃꯆꯨ ꯊꯥꯛꯄꯩ ꯊꯕꯛꯁꯦ ꯇꯣꯛꯁꯦ ꯍꯥꯏꯔꯤꯕꯀꯣ ꯅꯈꯣꯏ ꯑꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯊꯥꯖꯧꯅꯨꯀꯣ ꯆꯍꯤꯁꯦ ꯈꯤꯇꯪ ꯂꯤꯁꯤꯜꯂꯛꯄꯒꯤ ꯀꯣꯛꯇ ꯑꯌꯣ ꯅꯥꯕ ꯍꯧꯔꯛꯏꯅꯦ ꯅꯨꯄꯤ ꯑꯅꯤꯗꯣ ꯅꯣꯛꯆꯩ ꯋꯥꯉꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯈꯪꯗꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯇꯥꯟꯅꯁꯦ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯑꯦꯁ ꯑ ꯁꯤꯅꯤꯌꯔ ꯁꯨꯝ ꯍꯥꯏꯕꯅꯤ ꯂꯤꯡꯖꯦꯜꯅ ꯈꯨꯝꯂꯛꯏ ꯈꯟꯗꯦꯗ ꯍꯪꯗꯧꯕ ꯇꯥꯟꯅꯗꯧꯕ ꯃꯌꯥꯝ ꯂꯩꯔꯕꯅꯦ ꯗꯗꯥ ꯍꯣꯏꯅ ꯒꯥꯏꯗ ꯇꯧꯕꯤꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩꯈꯣꯏꯗꯤ ꯍꯣꯏ ꯑꯗꯣ ꯐꯔꯦ ꯅꯈꯣꯏꯁꯨ ꯀ꯭ꯂꯥꯁ ꯂꯩꯔꯝꯅꯤ ꯂꯩꯌꯦ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯣ ꯑꯩꯈꯣꯏꯁꯨ ꯍꯣꯜꯗ ꯊꯕꯛ ꯈꯤꯇ ꯌꯥꯎꯔꯨꯈꯤꯒꯦ ꯍꯣꯔꯦꯟ ꯃꯤꯇꯤꯡ ꯂꯩꯌꯦ ꯑꯣꯖꯥꯈꯩꯒ ꯍꯣꯏꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯀ꯭ꯂꯥꯁ ꯇꯝꯅ ꯂꯥꯛꯏ ꯆꯠꯅ ꯀꯩꯅꯣ ꯗꯥ ꯀꯥꯏꯅ ꯌꯥꯝ ꯈꯪꯅꯔꯝꯃꯤꯁꯤꯕꯣ ꯑꯁꯤ ꯅꯨꯄꯥꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕ ꯁꯦꯁꯟ ꯍꯧꯕ ꯅꯨꯃꯤꯠꯇ ꯀ꯭ꯂꯥꯁ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯍꯪꯉꯣꯏ ꯍꯥꯏꯕꯗꯣ ꯑꯣ ꯂꯤꯡꯖꯦꯜ ꯍꯧꯖꯤꯛꯀꯤꯗꯣ ꯃꯁꯛꯇꯣ ꯀꯩꯅꯣ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯃꯤꯠꯅꯒ ꯅꯣꯛꯑꯗꯅ ꯑꯁ ꯑꯩꯗꯤ ꯆꯥꯛꯑꯦ ꯍꯥꯏꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯣꯛꯎꯔꯣ ꯑꯃꯗꯨꯗ ꯍꯥꯏꯒꯦꯒ ꯍꯥꯏꯗꯣꯛꯑꯣꯕꯣ ꯊꯦꯡꯃꯜꯂꯦ ꯃꯗꯨ ꯑꯆꯥ ꯀꯩꯅꯣꯝꯅꯦ ꯁꯤꯗꯤ ꯅꯠꯇ꯭ꯔꯒ ꯅꯪ ꯁꯤꯟꯒꯦ ꯁꯤꯟꯗꯣꯛꯑꯣ ꯂꯤꯡꯖꯦꯜ ꯗꯥ ꯍꯦꯟꯊꯣꯏꯕꯗꯨ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯗꯥꯏ ꯁꯤꯟꯗꯣꯛꯍꯧꯔꯁꯤ ꯀꯥꯟꯅꯗꯦꯕꯣ ꯖꯨꯠ ꯆꯥꯕ ꯋꯥꯁꯦ ꯑꯝꯇ ꯍꯦꯛ ꯉꯥꯡꯗꯦ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯑꯋꯣꯏꯕ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯃꯤꯁꯨ ꯐꯕ ꯃꯥꯜꯂꯤ ꯀꯥꯟꯅꯗꯦ ꯂꯤꯡꯖꯦꯜ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯌꯥꯔꯦ ꯉꯁꯤꯈꯛ ꯎꯔꯒ ꯐꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯌꯥꯝ ꯈꯪꯕꯩ ꯇꯥꯏꯞꯇ ꯃꯤ ꯖꯁ ꯇꯧꯕꯒ ꯍꯩꯕ ꯁꯥꯏꯌꯦ ꯏꯕꯦꯝꯃ ꯐꯥꯔꯁ ꯏꯝꯄ꯭ꯔꯦꯁꯟꯁꯦ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨꯀꯣ ꯉꯁꯤꯈꯛ ꯊꯦꯡꯅꯔꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯀꯩꯁꯨ ꯐꯠꯇꯕ ꯃꯤ ꯃꯥꯟꯗꯦꯉꯣ ꯍꯣꯏ ꯃꯤ ꯈꯨꯗꯤꯡꯒꯤ ꯗꯥꯔꯛ ꯁꯥꯏꯠ ꯂꯩꯕ ꯇꯥꯕꯅꯤ ꯃꯗꯨꯒꯤ ꯗꯥꯔꯛ ꯁꯥꯏꯠꯇꯨꯗꯤ ꯅꯪꯅ ꯃꯤꯗꯨꯒꯤ ꯂꯤꯃꯤꯠ ꯇꯦꯁ ꯇꯧꯒꯦ ꯈꯜꯂꯀꯥꯟꯗꯒ ꯎꯔꯛꯀꯗ꯭ꯔꯥ ꯂꯤꯡꯖꯦꯜ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯃꯣꯅꯥꯒꯤ ꯋꯥꯗꯨ ꯈꯔ ꯃꯈꯩꯗꯤ ꯆꯨꯝꯕ꯭ꯔꯥ ꯑꯃꯨꯛ ꯈꯜꯂꯛꯏ ꯋꯥꯉꯝꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯉꯛꯏ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯅ ꯃꯥꯒꯤ ꯂꯝꯕꯤꯕꯨ ꯂꯝꯖꯤꯡꯕꯤꯈꯤꯕ ꯁꯤꯡꯖꯃꯩ ꯁꯨꯄꯔꯃꯥꯔꯀꯦꯠꯇ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒ ꯉꯁꯤꯁꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯃꯈꯣꯏꯕꯨ ꯀꯣꯟꯁꯤꯟꯕꯤꯅꯕ ꯍꯣꯠꯅꯈꯤꯕ
ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯃꯪꯉꯤꯗꯨꯅ ꯑꯉꯥꯎꯕꯤ ꯂꯥꯛꯑꯣ ꯀꯟꯅ ꯆꯠꯁꯦ ꯄꯨꯡ ꯇꯥꯗꯧꯔꯦ ꯑꯅꯤꯗꯨ ꯀ꯭ꯂꯥꯁ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯋꯥꯉꯝꯒ ꯑꯣꯃꯤꯛꯁꯀꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯍꯣꯜ ꯇꯝꯅ ꯂꯥꯛꯏ ꯅꯪꯀꯣ ꯉꯁꯤ ꯃꯁꯂꯥ ꯊꯥꯛꯄ ꯌꯥꯝ ꯍꯩꯕ꯭ꯔꯕꯀꯣ ꯏꯁ ꯃꯥꯒꯤ ꯁꯤꯟꯕꯤꯔꯒ ꯀꯩꯅꯣ ꯁꯤꯜꯂꯤꯕꯣ ꯅꯠꯇꯦ ꯑꯁ ꯏꯇꯥꯎ ꯅꯪ ꯏ ꯌꯥꯝ ꯀꯥꯏꯗ ꯀꯩꯅꯣꯕ ꯉꯁꯥꯏꯒꯤꯗꯣ ꯑꯩꯒ ꯇꯥꯟꯅꯔꯗꯤ ꯃꯥꯏ ꯄꯥꯛꯇꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ ꯀꯥꯏꯅ ꯅꯠꯇꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤꯗꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯀꯩ ꯈꯜꯂꯝꯗꯣꯏꯅꯣ ꯑꯉꯥꯡꯈꯩꯗꯨꯅ ꯈꯅꯤꯡꯕ ꯈꯜꯂꯒ ꯑꯃꯗꯣ ꯅꯥꯃꯩ ꯄꯥꯏꯔꯒ ꯌꯥꯜꯂꯛꯄꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯈꯪꯖꯔꯕꯗꯣ ꯍꯨꯔꯥꯟꯕꯣ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯂꯤꯡꯖꯦꯜꯗꯨ ꯅꯠꯇ꯭ꯔꯣ ꯊꯃꯣꯏꯗ ꯂꯥꯠꯂꯤꯗꯣ ꯋꯥꯉꯝ ꯃꯆꯤꯟꯕꯥꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯞ ꯇꯧꯅ ꯅꯣꯛꯂꯛꯏ ꯁꯛꯁꯤꯒ ꯏꯀꯥꯏꯔꯤꯔꯣ ꯂꯣꯠꯂꯤꯅꯦ ꯀꯥꯏꯅ ꯎꯔꯦ ꯎꯔꯦ ꯁꯥꯂꯤꯅꯤ ꯂꯩꯔꯤꯀꯥꯟꯗ ꯈꯨ ꯀꯥꯝꯒꯦ ꯇꯧꯕ ꯃꯥꯅ ꯂꯤꯡꯖꯦꯜꯒ ꯋꯥꯔꯤ ꯁꯥꯕꯗꯗꯤ ꯅꯣꯛꯃꯤꯒ ꯇꯧꯔꯗꯅ ꯍꯥ ꯊꯃꯣꯏꯗꯣ ꯇꯤꯀꯤ ꯍꯣꯠꯂꯛꯄ꯭ꯔꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯋꯥꯉꯝ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯗꯥꯡꯒꯤ ꯕꯇꯟꯗꯨ ꯁꯦꯝꯂꯗꯨꯅ ꯌꯥꯔꯦꯗ ꯏꯃꯥꯏ ꯔꯥꯁꯤꯗꯤ ꯈꯨꯔꯥꯏꯗ ꯍꯩꯖꯤꯜꯂꯦꯍꯦ ꯈꯪꯗꯦ ꯑꯩ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯌꯥꯌꯥ ꯂꯥꯎꯅꯨꯀꯣ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯒ ꯂꯥꯎꯒꯦ ꯈꯜꯂꯤꯀꯥꯟꯁꯤꯗ ꯋꯥꯊꯤꯗꯤ ꯃꯤ ꯈꯪꯅꯕ ꯂꯩꯔꯝꯃꯗꯤ ꯆꯣꯞꯅꯤ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯒꯦ ꯈꯜꯂꯤ ꯇꯧꯔꯣ ꯅꯪꯅ ꯊꯣꯛꯄ ꯑꯩꯗꯤ ꯂꯤꯂꯥ ꯑꯗꯨꯝ ꯌꯦꯡꯖꯒꯦ ꯑꯗꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯑꯄꯥꯝꯕ ꯅꯨꯄꯤꯗꯤ ꯌꯦꯡꯉꯒ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯃꯤꯅ ꯇꯥꯞ ꯂꯥꯛꯈ꯭ꯔꯗꯤꯅꯦ ꯊꯃꯣꯏ ꯍꯣꯔꯒ ꯂꯩꯍꯧꯅꯤꯗꯣ ꯑꯗꯨꯅ ꯍꯥꯏꯍꯧꯔꯣ ꯁꯤꯗ ꯂꯩꯔꯦ ꯀꯅꯥꯅ ꯈꯪꯕ ꯅꯪꯅꯗꯤ ꯃꯥꯒꯤ ꯈꯪꯅꯕ ꯂꯩꯔꯝꯅꯤ ꯈꯜꯂꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯍꯥ ꯃꯤꯅꯒ ꯂꯥꯛꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯅꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯉꯥꯔꯤ ꯄꯦꯀꯦꯠꯇꯣ ꯍꯧꯗꯣꯡꯅ ꯆꯦꯟꯗꯧꯅ ꯆꯦꯟꯈ꯭ꯔꯗꯤ ꯏꯃꯥꯏ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏꯍꯦ ꯅꯪ ꯂꯣꯏꯁꯤꯜꯂꯣꯍꯦ ꯄ꯭ꯔꯃꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯖꯨꯒꯣꯠ ꯆꯥꯕ ꯑꯝꯇ ꯍꯦꯛ ꯍꯥꯏꯗꯦ ꯋꯥꯊꯤ ꯍꯥꯏꯗꯤ ꯄꯥꯝꯈ꯭ꯔꯕ ꯀꯥꯟꯅꯗꯦ ꯅꯈꯣꯡꯗꯣ ꯄ꯭ꯔꯞ ꯊꯥꯡꯉꯣ ꯊꯦꯡꯈ꯭ꯔꯦ ꯂꯥꯛꯑꯣ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯏ ꯃꯁꯝꯗꯨꯁꯨ ꯀꯛꯂꯛꯄꯗ ꯉꯥꯏꯔꯤꯕꯒꯤ ꯁꯤꯠ ꯅꯥꯜꯂꯤ ꯂꯨꯈꯝ ꯑꯃꯗꯤ ꯆꯨꯕꯥ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗꯅ ꯈꯔ ꯍꯦꯟꯅ ꯇꯦꯟꯅ ꯀꯛꯂꯤ ꯃꯁꯥ ꯀꯌꯥꯗꯤ ꯅꯥꯟꯈ꯭ꯔꯦ ꯒꯥꯔꯤ ꯃꯊꯛꯇ ꯐꯝꯅ ꯏꯁꯩ ꯇꯥꯔꯤ ꯍꯦꯟꯊꯣꯏꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯤꯡꯖꯦꯜ ꯍꯣꯏ ꯀ꯭ꯂꯥꯁ ꯂꯣꯏꯕꯒꯤ ꯃꯤ ꯊꯣꯛꯅꯔꯛꯄꯗꯨ ꯎꯔꯛꯏ ꯅꯥꯀꯣꯡꯗ ꯍꯥꯞꯄꯝꯕ ꯏꯌꯔꯐꯣꯟꯗꯨ ꯁꯠ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯂꯤꯡꯖꯦꯜꯗ ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯤ ꯂꯤꯡꯖꯦꯜꯁꯨ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯔꯛꯄꯅꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯃꯣꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯣꯅꯥ ꯗꯥ ꯍꯦꯟꯊꯣꯏꯗꯣ ꯉꯥꯏꯔꯒ ꯂꯩꯕ ꯃꯥꯜꯂꯦ ꯃꯥ ꯉꯁꯥꯏ ꯂꯥꯛꯀꯦ ꯍꯥꯏꯕꯅꯦ ꯍꯪꯉꯣ ꯀꯥꯏ ꯂꯩꯔꯤꯅꯣꯗꯣ ꯂꯤꯡꯖꯦꯜ ꯐꯣꯟꯗꯣ ꯔꯤꯁꯤꯞ ꯇꯧꯏ ꯗꯥ ꯍꯦꯟꯊꯣꯏ ꯑꯩ ꯅꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯃꯃꯥꯡꯒꯤ ꯎ ꯄꯔꯦꯡ ꯂꯩꯕꯗꯣ ꯑꯗꯨꯗ ꯂꯩꯔꯦ ꯂꯥꯛꯑꯒꯦ ꯐꯣꯟ ꯊꯝꯂꯗꯨꯅ ꯃꯣꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯂꯩꯔꯦ ꯍꯥꯏꯌꯦ ꯁꯤꯗ ꯐꯔꯦ ꯅꯤꯡꯊꯤꯅ ꯆꯠꯂꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ ꯍꯣꯏ ꯌꯨꯝ ꯌꯧꯕꯒ ꯇꯦꯛꯁ ꯇꯧꯔꯛꯑꯣꯀꯣ ꯃꯣꯅꯥꯁꯨ ꯆꯠꯈ꯭ꯔꯦ ꯂꯤꯡꯖꯦꯜꯁꯨ ꯊꯣꯔꯛꯑꯦ ꯍꯦꯟꯊꯣꯏꯕ ꯂꯥꯞꯇꯛꯅ ꯂꯩꯕꯗꯨ ꯎꯏ ꯍꯦꯟꯊꯣꯏꯕꯁꯨ ꯂꯤꯡꯖꯦꯜ ꯊꯣꯔꯛꯄꯗꯨ ꯎꯔꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯤ ꯒꯥꯔꯤꯗꯨ ꯁꯠ ꯈꯥꯝꯃꯒ ꯒꯥꯔꯤꯒꯤ ꯁꯤꯠꯇꯣ ꯍꯥꯏꯒꯠꯂꯤ ꯑꯗꯨꯒ ꯑꯃꯨꯜ ꯀꯨꯜ ꯕꯣꯇꯜꯗꯣ ꯂꯧꯊꯣꯛꯇꯨꯅ ꯂꯤꯡꯖꯦꯜꯗ ꯄꯤꯔꯛꯏ ꯁꯦ ꯁꯤ ꯊꯛꯆꯤꯜꯂꯣ ꯑꯗꯨꯒ ꯆꯠꯂꯁꯤꯀꯣ ꯂꯤꯡꯖꯦꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯧꯏ ꯍꯦꯟꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯌꯨꯝꯗꯀꯣ ꯑꯗꯨꯒ ꯅꯈꯣꯏ ꯅꯦꯅꯦ ꯍꯣꯏꯗ ꯆꯠꯇꯣꯏꯅꯤꯀꯣ ꯑꯩꯒ ꯆꯠꯂꯁꯤꯀꯣ ꯑꯗꯣ ꯀꯩꯗꯧꯕꯅꯣ ꯆꯠꯇꯣꯏꯁꯦ ꯄꯣꯠ ꯑꯃ ꯄꯤꯕꯅꯦ ꯆꯠꯂꯨꯔꯁꯦ ꯑꯗꯣ ꯀꯨꯏꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯄꯤꯔꯝꯃꯒ ꯂꯥꯛꯀꯗꯣꯏꯅꯦ ꯑꯣꯀꯦ ꯑꯅꯤꯗꯨ ꯂꯤꯡꯖꯦꯜꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯂꯥꯛꯏ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯁꯦꯜꯁꯤꯡꯗꯨꯁꯨ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯃꯗꯨ ꯂꯧꯔꯒ ꯂꯤꯡꯖꯦꯜ ꯍꯦꯟꯊꯣꯏꯕꯒ ꯂꯣꯏꯅꯅ ꯃꯅꯦꯒꯤꯗ ꯂꯥꯛꯏ ꯁꯦꯜꯁꯨ ꯁꯤꯟꯅꯔꯝꯃꯒ ꯊꯣꯔꯛꯏ ꯀꯦꯊꯣꯏ ꯇꯥꯏꯌꯦ ꯀꯥꯏꯗ ꯆꯠꯂꯨꯁꯤꯒꯦ ꯉꯁꯤꯗꯤ ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯆꯠꯂꯒꯨꯝꯁꯦ ꯊꯦꯡꯉꯦ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯏꯕꯥꯅꯤꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯆꯪꯉꯁꯤꯀꯣ ꯌꯥꯏꯌꯦ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯑꯆꯥꯄꯣꯠ ꯍꯦꯛ ꯆꯥꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯐꯝꯗꯨ ꯌꯧꯔꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯆꯥꯅꯕꯁꯨ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯗꯗꯥ ꯁꯤꯗ ꯐꯝꯃꯁꯦ ꯀꯦꯊꯣꯏ
ꯉꯥꯏꯈꯣ ꯂꯤꯡꯖꯦꯜꯗꯣ ꯐꯝꯒꯦ ꯇꯧꯔꯝꯕꯅꯤ ꯍꯦꯟꯊꯣꯏꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯁꯣꯝꯗ ꯐꯝꯁꯤꯜꯂꯛꯑꯣ ꯂꯤꯡꯖꯦꯜ ꯏꯉꯛ ꯉꯛꯅ ꯁꯤꯗ ꯐꯝꯕ ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯍꯦꯟꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯣꯝꯗ ꯂꯥꯕ ꯈꯔ ꯂꯩꯔꯤꯁꯦ ꯃꯤꯠꯌꯦꯡ ꯆꯨꯝꯗꯦ ꯇꯨꯡꯑꯣꯟꯁꯤꯟꯁꯦ ꯑꯗꯨꯅ ꯏꯁ ꯋꯥꯖꯩꯌꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯩꯅ ꯐꯥꯎꯕ ꯄꯥꯝꯃꯨꯅ ꯈꯥꯏ ꯌꯦꯡꯖꯔꯤ ꯀꯥꯟꯁꯤꯗ ꯃꯤꯅꯒ ꯌꯦꯡ ꯌꯥꯄꯣꯟꯇꯦ ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯇꯥꯟꯖꯥꯗꯨꯗ ꯆꯥꯅꯕꯁꯨ ꯌꯧꯔꯛꯏ ꯋꯦꯇꯔꯗꯨꯅ ꯀꯣꯐꯤꯗꯣ ꯊꯝꯒꯦ ꯇꯧꯕꯗ ꯁꯣꯏꯕꯗꯒꯤ ꯍꯩꯗꯣꯛꯑꯝꯃꯤ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠꯇ ꯈꯖꯤꯛ ꯆꯣꯡꯉꯤ ꯑꯁ ꯑꯌꯣꯃ ꯁꯥꯏꯌꯦ ꯍꯦꯟꯊꯣꯏꯕ ꯄꯥꯈꯠꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯇꯤꯁꯨ ꯄꯦꯄꯔꯗꯨ ꯂꯧꯔꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠꯇꯨ ꯇꯩꯊꯣꯛꯆꯩ ꯀꯦꯊꯣꯏ ꯁꯦ ꯄꯥꯏꯌꯨꯁꯦ ꯇꯤꯁꯨ ꯈꯔ ꯑꯃꯨꯛ ꯂꯧꯔꯗꯨꯅ ꯇꯦꯕꯜꯗꯨꯗ ꯍꯩꯗꯣꯛꯏꯕ ꯀꯣꯐꯤꯗꯨ ꯅꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯋꯦꯇꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯁꯣꯏꯈ꯭ꯔꯦ ꯌꯥꯔꯦ ꯁꯣꯏꯕꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯥ ꯑꯗꯣ ꯑꯥꯏꯁ ꯈꯤꯇ ꯄꯨꯕꯤꯔꯛꯀꯦꯔꯥ ꯍꯣꯏ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯆꯦꯟꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕ ꯂꯤꯡꯖꯦꯜꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯗꯥꯏꯅꯣ ꯌꯦꯡꯒꯦ ꯑꯁ ꯉꯥꯡꯉꯤꯅꯦ ꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯗꯨꯅ ꯑꯁꯣꯛꯄ ꯖꯒꯥꯗꯨꯗ ꯐꯨ ꯀꯥꯝꯖꯩ ꯂꯤꯡꯖꯦꯜ ꯍꯦꯟꯊꯣꯏꯕꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯌꯦꯡꯖꯔꯤ ꯁꯥꯕ꯭ꯔꯥ ꯌꯥꯝꯅ ꯈꯔ ꯁꯥꯏꯌꯦ ꯑꯥꯏꯁ ꯄꯨꯔꯛꯑꯅꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯈꯥꯡꯉꯨꯀꯣ ꯂꯤꯡꯖꯦꯜ ꯈꯨꯝꯗꯦ ꯅꯣꯛꯃꯤ ꯍꯦꯟꯊꯣꯏꯕꯗ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯑꯥꯏꯁꯇꯨ ꯄꯨꯔꯛꯑꯦ ꯍꯦꯟꯊꯣꯏꯕꯒꯤ ꯍꯦꯟꯀꯔꯆꯤꯞꯇꯨ ꯂꯧꯊꯣꯛꯇꯨꯅ ꯑꯥꯏꯁꯇꯨ ꯍꯥꯞꯂꯒ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠꯇ ꯊꯝꯃꯤ ꯑꯗꯨꯒ ꯂꯤꯡꯖꯦꯜꯗ ꯌꯦꯡꯉꯗꯨꯅ ꯆꯣꯏꯅ ꯇꯥꯔꯛꯂꯤꯕꯤ ꯁꯝꯂꯥꯡꯗꯨ ꯍꯥꯏꯐꯦꯠ ꯈꯣꯝꯒꯠꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯅꯤꯁꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯣꯔꯦꯜ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯂꯩꯈ꯭ꯔꯁꯤꯀꯣ ꯂꯤꯡꯖꯦꯜ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨ ꯐꯠ ꯍꯥꯏꯔꯛꯏ ꯁꯥꯕ ꯈꯔ ꯍꯜꯂꯕꯣ ꯂꯤꯡꯖꯦꯜ ꯍꯟꯗꯛꯁꯨ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯉꯛꯇꯃꯛ ꯅꯣꯝꯃꯛꯏ ꯍꯦꯟꯊꯣꯏꯕꯁꯨ ꯋꯥ ꯃꯈꯥ ꯍꯪꯉꯨꯗ꯭ꯔꯦ ꯑꯁꯣꯛꯄꯗꯨ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯅ ꯑꯃꯨꯛ ꯀꯥꯝ ꯃꯈꯨꯠꯅ ꯇꯞꯅ ꯑꯃꯨꯛ ꯁꯣꯛ ꯇꯧꯗꯨꯅ ꯂꯩ ꯂꯤꯡꯖꯦꯜ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯦꯟꯊꯣꯏꯕꯕꯨ ꯀꯧꯖꯔꯛꯏ ꯗꯗꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯥꯟꯖꯥꯁꯤꯗ ꯌꯥꯗꯕ꯭ꯔꯣ ꯍꯦꯟꯊꯣꯏꯕ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠꯀ ꯀꯣꯔꯣꯛ ꯑꯣꯠꯂꯗꯨꯅ ꯌꯦꯡꯉꯤ ꯃꯤ ꯌꯦꯡꯉꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯂꯤꯡꯖꯦꯜꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯌꯦ ꯅꯪꯁꯨ ꯅꯨꯡꯁꯤꯌꯦ